Manipurdagi Mapan Suba Amadi Kudithoi Suba Assam Rifles Battalion Louthoklaga Central Reserve Police Force CRPF na mahut shinnaba Central Government na lourakliba Phirep asi Handokpiyu Haina Kuki-Zo-Hmar Mla tarana point manga yaoba Memorandum ama Prime Minister da Pisikhre. Memorandum adu Kuki-Zo-Hmar gi Mla haukulet kipgen Mla ngursang sanate Mla Chinlunthang MLA Kimnyo Haukip Hangsing, MLA Ledpau Haukip, MLA Paulen Lal Haukip, MLA Alem Khote, MLA Ledjamang Haukip, MLA Nemcha Kip Ganamade, MLA Bungjagin Baltena Kudiak Piraga, Pishin Kibane. Memorandum aduda Palibu Wafum Singh de State Langaki Pressure dagi Central Government na Kangbayamade Kangpokpidagi Mapan Suba Amade Kunitoi Suba Assam Rifles ki Battalion Singh Louthoknaba Thaurang Paikale Haiba Khanglei. Assam Rifles na hojik Manipur da thokliba irang asida nakal namada leptuna thabak tawkiba leite. Hojik status sida thokliba irang asi hena pakthok chauktoktanaba Assam Rifles na neutral oina lawriba thodang asi singthaningai ni. Hojiki luraba tanfam asida Assam Rifles ki mahut CRPF na singani haina lourakliba Phirep asi Kuki-Zo Singh muthanaba thorang amani haina lawi. Buffer zone da hojik lairiba status quo asi maintain tawnaba honabada Assam Rifles asi yamna maruiba amani. Hojiki phibam asida Mapan Suba Amadi Kunitoi Suba Assam Rifles ki Battalion asi sindokpa tarabasu atopa Assam Rifles ki Battalion singna mahut sinbiyu. Central Government na lawriba Phirep asi handoknaba Prime Minister na mityang changbiyu haiba wafam sing Memorandum aduda pallei.